ngasi December ki tang kun mathoi ki numidang waram da phung ki ba se pong sing da ki I pau pathok chari ahan mada kangla pau che da ki lokuchari Jiribam da miyai taru hatkhibagi report numit10 gi manungda piraknaba Manipur gi CS amasung DGB da se tharakhre mapung wena pathok chari Jiribam gi jakura dor da gi pikliba angang ahom amadi nupi ahom punna miyai taruk tam thina hatkhib thodok adu gi matang da RPI gi National Secretary Maheswar Thaunawjamna National Commission for Women NCW da wakat khiba adugi makha tarakpa oina commission asigi maikai dagi thodok adugi chap chaba report ama numit10 gi manungda pikhalak u haiba warol yawba chirolama ngarang Manipur gi Chief Secretary Binit Joshi amadi DGP Rajiv Singh da tharakhre NCW gi Joint Secretary A Asoli Salaina Kudiak Piduna Tharki Bachiro Laduna High National Commission for Women Act 1990 gi Section 10 gi Makhada Laibak Asigi Manungda Laiba Nupi da Chathaba Miot Minai Nupi Singi Right Matpa Amadi Nupi Singi Punsibu Ngak Senbagi Hak Commission Asidalai Jiribam gi Jakura Dortagi Nupi Ohom Amadi Angang Ahom Tamthina Hatkiba Thodok Asida Akanba Action Lokat Pham Thokpani Masigi Matang da Commission Asina Angamba Tabak Paikhatnaba Honagani Thodok asida victim oihauraba imung manung singda asuma wayal phanghanaba honagani amadi senaba sing maral gi matung inna matik chaba serak phangdana tuminna leisin khiba yaroi haina jerola sena palli ponamagasigi yenglaga Manipur lengakna nupi amadi angang singda thokanba crime singda akanba mityeng sangduna asigumba crime asi makhata na thoktanaba honabiu loinana hairiba Jiribam gi thodok asigi matangda Chief Secretary amadi DGP na chap chaba detail report ama numit10 phawbagi manungda commission da pikhala o haina chirola duna makha tari suda leiba kuki sing sejenaraga maitai gi mathakta chathaba proxy war ne kokomin hairi kangla pawchena phongli pathok chari Manipur da tholiba irang ase sin kuki zone narco terrorist kangbu singna mitai myam da landarak mitai khunai muthatuna Manipur thugaibagi pandamda haugiba sahi Lissingani kulhum doigi May ahumdagi ngasi phawba chathaduna leiri Hawjik chin kuki narco terrorist kangbu singna mitai myamda chathariba lanasi India lengakna suda leiba kuki militant sing sejinaraga Manipur gi mitai myamgi matakta chathaba proxy war amani haiba asi handakta social media da uba phangliba suda leiriba KNFP gi Tiger Koba commander amana kuki community gi myam punba mifam amada mahana mifam aduda thamki wafamda mitai myamna khunda aduna leiriba kangchup amadi leimakhongda bom amadi nongmai kapsinduna mitai gi yum kaya mai thaba mihat mipun chathaba kian khanghanba chathariba asi ma ki kaman amagi makhada chathakibani haina phongdokhiba asina hena mayek senghalle haina kokomi gi media coordinator Yumkhaibam Surit Kumar Kuman Nathadorok Chirol Amana Hairi Chirola Sinahai Handaktasu Laimakhong the Lairiba Jankai Teresuba Mountain Division gi Army Camp da Contract Waki Thabak Senaduna Laizaba Sinmi Kamal Babu Koba Mioyama Mangkiba Thiba Khangdana Lairiba Sisu Suda Lairiba Koki Militant Singa Central Force ka Lautunaraga Kamal Babu Asi Mioyabagi Minungsi Yaudana Hatopi Krabra Haiba Jingnada Bangam de Hairi